KNFB ga NSCN IM ga khut thongnabada IM gi captain nama yauna kadar taret sire pawasi ngasi nungthil phongkhiba kanglai pa ki maira pause dagi lokhatchabane Indo Myanmar ngamkhai maya da leiba ango chingsang da KNFB amade NSCN IM ga khut thongnabada IM gi captain nama yauna yamdrabada kadar taret sire haire press na phangba pawgi lekhun matung inade haukiba June 15 gi numidang pung 3 minute 30 rom taba matamda akan ba mawongda nakal animakta khut thongna khe maduda NSCN IM gi kadar sing laikhidabaga mari leinana lup asina awaba phongdokpagi cherolama thadorokpagi matung innade laikhidraba captain RS Wilson asi yamna luba lanfa maduda phibam thina sokpadagi mafam adu maktada laikhidabane East Nagalim haujingna Myanmar hairiba mafam asida NSCN IM gi mapangal kangkhatana bahonabada Indian Security Force na KNFB ga lautuna duna yamna toina namthana honarakpadagi Nagasingi mathakta kayara ghanna landarakre adubu Naga gi ngamkhai ngaktuna ngasi fawba leptuna khongpham hongdana leiri haina cherol asina phongdorokle amaromda haujiksu Myanmar da ango amade pankhomna hairiba mafam singda Naga gi lanmi sing mikup na hum singna ngak senbagi thabak sathaduna leire Ukhrul gi Yangli village da khut thongna bada kukini singna ba masire Pawasi ngasi nungthil phongkhiba pawnil khol pause dagi lokhatchabane Ukhrul dagi kilometer hompurom chatlaga leiba Yangli village ta kuki militant singa khulai paiba masel khut thongna bada kuki militant singna ba miyoi ama sire haire pawasi na makhata na hai kuki militant singa ngasi ayuk angan ba matam dagi Myanmar ga taina leiriba Ukhrul district ki manungsan ba Yangli hairiba mafam adu da khut thongna khibani haire Yangli hairiba mafam asi Kamjong district asu nakna leiriba mafam amane Kamjong district asida Myanmar dagi sangsilakpa kuki refugee kaya leisin khiba mafam adugi yellow mi singda awaba khudong sadaba kaya su mayokna ri haina leingakta tongan ba lupsing na taksin duna laklibane kuki singi makhutagi wakhal soidaba maitai ama kanba ngamkhre pawasi ngasi nungthil phongkhiba kanglai paki maira pause dagi lokhatchabane ngarang numidang pung 9 lom tarakpa duaida kungani thoi suba Assam Rifles na Kangpokpi district ki manungsan na leiba uthang loktagi kuki singna fazin duna thamlamba mitai ama kanba ngamkhre pause asina phangba pawgi matung inade kungani thoi suba Assam Rifles kangbu na uthang lokta kuki singna miyoi fazin duna thamle haiba akaknaba pawa ma phangbadage CSO singa loina na mafam aduda sangsin duna thiba humbagi thavak sathavada miyoi adu kanba ngamkhibani haire kanba ngamkhraba miyoi adugi mameng manglemba chahi nifuga manga apokpa laikhidraba Dhananjoy kauwe Imphal East ki manungsana leiba dolai thavi dagi ne mahak wakhal soidaba miyoi ne makhata na kungani thoi suba Assam Rifles na rescue toroklaba manglemba Manipur police na mahaki imung manunggi miyoi singda sinaragani haire